ngasi phongkiba tongan pauchesing amadi social media da phangba pau khara update putuna lakchari ahanbada maruoiba pau Air India ki flight ama Delhi ki airport mai horakre Manipur Da Mitop Changlakpa Thingkhre state lengakna advisory thokre yellow fruit sing punsin duna mapan gi sakti sing thengnana ba matam oire haina MP chana jawbana phongdokre Naga singna chataba bangi mayokta counter indefinite ban cookie singna tawakadori cookie gi asiba hakchang manga phangba ngamkidre arambai tengol losing pore kurong ambo khuman gi update sing loinana KSO na Kangpopi da Kangpopi PWD office ki lam ain kain khopsil TSA na yaning da pongdo ragli Security Advisor Punit Kumar Gawel na Churachandpur da chatuna mafam adugi miyamga unakhre Kachin Independent Army na Myanmar gi Lungyon village dagi Naga Army gi Mioi Khutlai ga Konna Phakhre mafi komna setuna social media da reels video thaga lebasing mana pangba nupi ngaka oiramle post mortem report ki matung inna lokhothom thokpa action lokhotkani rangpang power substation thingjallagani haina phongdoragli client ki voter ID saruba ukil ama fare Guwahati da Manipuri macha ama battery huralambadagi fagatkre Hauzik pau sandongna pijari Hong Kong dagi parakpa Air India gi flight ama Delhi gi airport ta landing tawraba matung plane adu mai horakre laibak phobadagi tongliba crew members sing amadi passenger amata asoi angam yahodre hairi Arambai tengol gi lusing porel korongan ba khumanna asumna update tawragli Yumda khongrau selaga tumba yadaba numidang wairam pung manga bu hek takragadi tumit kang phau paidaba matamdu khanghodaba angang singsini hauji haipayam sarisi haina asumna phongdoragli Manipur film gi actor singsina hingnabani haiduna dukan bu phambo fambu tawbo aduga nauna actress oikhalakli ba singsina foreign bu chatpawo samudra mapanda nungsabu yaibawo network si actress khara asina henba jani mama mapa leitraba amadi langi chaitheng phanglaba isa sing inau sing mahakna tang taba ama hek khangdriba phawa frida mahai masing lairik tamhaningba leiradi adum haibirau arambai tingolna mateng pangjage haina asumna su post tawrli makhatana migi aningba apamba right ni ganatantra chatpa lebak ni adubu cultural harmonization gi sapuji kayamuk yamna aikogi culture amadi community identity da kadai fawba yawna akaiba pirai haibasi kana amata wakhan khanthanadre hairagadi mapan thoktaba chawkhattaba hairakani chawkhatre khalliba aikogi traditional Asian na foundation oiduna aikoi chahi lising mari henbagi civilization ama chagallakhiba Puarigi tengkang kayarakta yengnaba kayana thugaina bahonabada mai pakidrabani adubu chawkhatlaba globalization gi ira asida mulamdai thongmaigi mairagum ngalaga leire mina aikoigi phajaba kayam matau tamlaga chanaki lairik haiba sariba noina fattaba ngakta matau tamlaga lai siro noina chawkhatpa haise lebaki sum charabi mayam haina asumna post tawrali Hauzik pausigi pausing amuk sandongna pijari Yumthang nariba lebak singda tangdu leita daba pibam leibana illegal immigrant sing changsilakani haibagi singnaba leibadagi state lenga ki home department na Mitop Changlakpa Thingkhre thabak thoram singi matangda advisory thokre Manipur government ki commissioner cum secretary home N Ashok Kumar na ngasi official memorandum ama thoktuna mari leinaba authority singna lokhat kadaba thabak singi matangda advisory adu thokibani home department na thokiba memorandum aduna state boundary lansilaktuna ain kaina Mitop Changlakpa Naba akan batabak sing lokhat naba deputy commissioner amadi SP kuding makta khangan khibaga loinana international interstate interdistrict boundary singda mikup na hom singna thabak lainaba thabak lokhat naba khangan khre karigumba mitop ni haina singnaba mioi thengnarabadi kudakta report tawbaga loinana biographic amadi biometric logduna detail khangdoknaba khangan bagal loinana asigumba mioi sing asi thengnarabadi makhoibu mafam chana changjafam pinaba aduga makhoibu section na thamduna local mioi singa pun khidanaba thabak lokhatkadabani asigumba illegal immigrant sing masak chapchana khangdoklaba matung makhoibu maramda halan khigadabani hairi illegal
illegal migrant sing lailongani chingnaba mafam singda check tawbagi thabak sing chathanaba district police ki member sing yawba district level committee sing linkhatnabasu DC singda khangankre loinana border pass system gi makada admit amadi exit amadi entry gi thabak sing deputy commissioner singna kupna monitor tawbaga loinana lona changchilakpa singgi khongul liba amadi kayam kuina lairambage haibagi matangda yengchinbagi thabak district police ki khuthangda chathanaba su khangankre illegal migrant sing check tawnaba semba district level task force khudingmak district adugi additional superintendent of police na lusinglaga task force aduda ADC dagi tadaba DC office ki officer yagodabani team leader na darkar lei haina khalabadi Assam Rifles BSF CRPF ki Mioi sing yahonba yai amadi biometric staff sing yahonbada advisory aduda palli Manipur asi maikai kayadagi illegal immigrant singna landaragli haiba wafam Rajya Sabha ki MP oiriba ningthau laisemba chana jawbana phongdokladuna asigumba phibam asida lebak asigi yellow purup sing amatu oina punchinduna mapangi shakti sing foreign force thengnamina matam oire hairi MP ningthau chana jawba laisembana mahaki official X account da thadorokwa warolda aikhoigi yumthang nariba state sing maru oina Assam Mizoram Nagaland amasung Tripura da yumthang naba lebak sing haibadi Myanmar amasung Bangladesh dagi masing thingamdana changchilakiba illegal foreigner immigrant sing masak khangdoktuna maramda halan kinabagi akanba thabak sing lokatlagli Assam langangna state asida leiriba illegal immigrant sing masak khangdokpagi akanba thabak lokatlakpaga loinana mioi kaya maramda hankiba haure haukiba chahi tara asida Assamda masing thingamdana yumthangnaba lebak singdagi ain kaina changchilakiba illegal immigrant sing masing asuki matik yamkallaktuna Assamda Hindu sing minority tarakpagi pibam lakle haiba Assamgi chief minister Hemanta Biswas Sarmana phongdokiba wafam ningthau laisemba chana jawbana nahongnana ningsinglagli mahangna makha tana phongdokpada yumthangnariba lebak Myanmar da kumja lising ani kunmathoi dagi military lengak lakraba matung pro democracy oiba Khutlai paiba lalolup kayaga Myanmar army ga anigi marakta akanba lal songnarakpana maram oiduna lebak asidagi masing thingamdaba Myanmar national kaya ama yumthangnariba Manipur amasung Mizoram da lektuna leptana chensil laki Mizoram gi district tarama thoida changjapam piduna leiriba Myanmar dagi chensil laki ba displaced person Mioi lising kunthra gi mathakta Mizoram lengakna biometric data lobagi akan mathabak sing lokotkre masida natana yumthang nariba Nagaland state ki oinasu state asigi lengakna illegal immigrant sing changchilakpa thingnaba akan mathabak sing lokatli maru oina Assam dagi mitop sing takthokpagi thabak sing chatharakpadagi state asida changchilakpa yabagi oithokpa leibana akan ba section torang lokat haningi hainasu MP ningthau sana jawba laisemana makhatana phongdorakli Foothill Naga Coordination Committee FNCC na July 19 dagi kaukiba matam kaktaba banna kuki sing chathok chasin tawbada kudong chadaba mayong nahalibasi pung kunmarini gi manungda kokonnaba thorang lokhotrabadi kuki sing na namna kundaba mafam pumnamakta counter indefinite ban kauragani haina kuki masa anina kangpokpi DC da aiba chirol pisinduna wakatkre lalboy kibgen amasung Haunio Dingel Koba Kuki Anina Kuyek Piduna Kangpokpi District ki DC da pisin ki bachirol aduda hai Kangpokpi amasung Churachandpur District ki maru oina District ani gi marakta toina chatok chasin tawduna lakhi adubu July 19 dagi FNCC na kaukiba matam kaktaba ban maram oiraga miyam chatok chasin da chawna kudong chadaba mayok na halle hiramasigi matangda lengaki mari leinaba authority singna akannaba miyeng changbiduna miyam gi kudong chadaba sing kokannaba thorang lokhot piyu pung kunmari gi manungda akannaba thorang lokhotuna mahosagi matawgum district ani asigi marakta miyambo atengba leitana chatok chasin tawba yahandrabadi Manipur gi kuki sing namna khundariba mafam pumnamakta counter indefinite ban tawnaba sem saba loire hairi maraga sida kuki sing na khundaba mafam singda FNCC na down haina lauduna rally chatkre yamna nungaitaba paw amada kuki mangagi asiba haksang phangba ngamkhidre
None district ki Nungba police station dagi kha maikei rom da kilometer yankai rom chatlaga leiba daibai jangkhulda tha asigi kunmathoi amasung kunithoi gi lonaba ahing pung ani rom tarakbada UKNA gi kedar masel nomai kapchinnabani hariba mafam aduda police ki kangbu amana changsinduna yenglobada asiba hakchang amata fangba ngamkhidre Nungba police station gi osina luchingba team ama mafam aduda changsinduna thihumbagi thabak chathabada kuki masa manga sire haibaduga mari leinaba hakchang ama phawba phangba ngamkhidre thawdok dhokliba mafam aduda taramba isingsu isingna loina chamthoklamle haina thajaba yaba mafamdagi phangba pauna pongdoragli kuki Students Organization Sada Hills KHO HH amadi atai Mioi singna Kangpokpi District ki PWD Office Sada Hills ki lamsing ain kaina khopji lagliba asi Thado Student Association TSA na nungnangba phongdoragli Thado Student Association na Thado Pachirol amada PWD Sada Hills Division ki office ki lam asi loksin kibana maram oiraga hauzik office asi Imphal gi khuyatong dagi thabak tawri matam kharagi oigadaba officer ama Kangpokpi district gi kilometer ama rom chatlaga leiba daily village da sengotnaba thorang tawriba asisu athingba mayoknari karigumba daily village da leiriba PWD Sada Hills Office asida amuka atingba piraklibasi makhatana chatharaglabadi PWD gi Kangpokpi District Headquarter da leiriba asengba mafamda lam khopchiliba asi khudaktagi chatkigadabani haina TSA na akanba wafam thamlagli loinana lam mafam asi mari leinaba singna asengma mapuda sinarangwadabani maramdi miyamgi thabak thoramda apanba piruidabani asigumba ain kaina lenga ki office leiriba mafambu kanagumba organization amana khopsin kiba haibasi yade amadi madu aingi wangmadani aina phongdoragli maramaduna government ki Manipur ki governor district asigi deputy commissioner na lam khopsin basingi matakta thabak tawriba sing matak akanba thabak lokhat piyu loinana Sada Hills division da leiriba miyamgi yaifanaba amadi chawkhatnaba thabak thoram paikhatpada achokba thodang loriba PWD asi Kangpokpi district headquarter da thambiyu haina lenga ki pungning singsilagli Manipur ki Chief Secretary oina thabak paiba hokraba Punit Kumar Goel Churachandpur district chatuna mafam madugi miyamga unaduna harau tayamna wari sanakre Chief Secretary na Churachandpur district headquarter da hek thunglabaga DC Manmun Singh Jau IAS amadi official singna taramna oki tungda tuibong mini secretariat mifam amasu pangthoki hari thajaba yaba pawgi likhun amagi matung innadi Chief Secretary Punit Kumar Goel gi khongchat asi Prime Minister Narendra Modi na mathang tha August ki aroiba sarukta Manipur da laklaba yai haina thajanariba aduga mari leinarambasu yai hainari Tha asigi tara Nepal da Myanmar da military junta gi mathakta lal horiba Kachin Independent Army na Myanmar gi Danai Turel gi nongsup thangma charukta leiriba Talu amsung Lukjong village maya da leiba Naga gi Pari Puri gi lam ama oiriba Chanara gate gi NNCN ki YA gi Naga Army Mioi 13 Khutlai ga Konna Phakhre thong asi Kachin Independent Army na Naga miyang gi mathakta anobal lal ama laukthok libara haina hangladuna phajin kiba Mioi sing adu condition amati yaudana athubada thadokadabani haina Naga Student Organization singna thadokpa cherol singna khangalagli cherol asina makata na hai Kachin Independent Army na chathagiba thong adu Naga singi patient amasung restaurant adu test tawribani Kachin Independent Army na Naga singi mathakta khanaba hobagi thong asi akanba mawongda condemn tawi phajin kiba Naga Army sing adu makoidagi phakiba Khutlai sing aduga konana atuba matamda condition amati yaudana thadokkarakadabani karigumba phajin kiba Naga Army sing adugi mathakta khudongtiba thokpa natraga thengthaba tarabadi hakthengnana ungkhatnaba asi hena chawthoknaba honabagi thong amani haina logani Kachin Independent Army na makhatana Naga singda asawba pokhanabagi thong chathariba asina Naga sing amasung Kachin singi marakta santi amasung pamdaba thodok sing tholakpa tarabadi madugi daita punamak Kachin singna pugadabani Naga singi dignity freedom amasung sovereignty da singnaba pirakpa sing kaidawnungda khangduna leiroi Kachin singna makoina chathakiba aranba thong sing adu chumthokke haibagi thajabadu lei Aikoigi Mioi singna nai taba amasung namthak tawbagi thawong sing asina kaidongai dasu shanti purakpa ngamloi haina su phongdoragli pawasina makadana amuka phongdokpada Myanmar da military coup chathakraba matung Naga civilian sing maru oina mahiroi gold mine
worker appointment amadi health career gi chathok chasin tawriba singda khudong chadaba kaya mayoknari Myanmar da Kachin Independent Army amasung Naga singi marakta thogan ningdaba thodok kaya thokliba asiga mari leinana mamang chahida lahet ki delegation ama Nakhet Naga village da chatuna Kachin Independent Army gi makok thongba official singa unaduna warusin ama puraknaba honaki adubu lalolop asigi maikeidagi madugi ayaba adu pirakhide July 19 gi thodok adusu breaking point ama oina leiriba Chanara da Naga Army gi mathakta ambush tawduna makhoi sing adu phakhibani hairi Manipur da hauzik nupi kharana fijet phigai setpa mafi komhallaga nupa sing lang thakpa aduga nupi nupa crime ama tholakpa matamdana nupa sing khaktamak chairak piba yum mai thaba lekai kholdagi tanthokpagi chanabi ama oiragli loinana mafi komna setuna social media da reels video thagaliba sing asida kayarak hanna hairabasu mana panglaba nupi ngakta oiramle haina apunbagi saktam kaiba yaroi tungi mirol kansi haiba pandamda leiriba KMWO Manipur gi maikeidagi thadokpa chirol amana phongthoragli chirol asina makha taraduna hai lup asina su haukiba sahi mari mangagi mamangdagi nupi sing phi komna setuna social media da thagatpa lepnaba khangan krabasu hauzik lepa leitana lup asibu thawoidabagum mana panglaba mi amagumna leiri karigumba makoina chatharakpa makhatana chatharakpa tarabadi mana panglaba mioi singna tasin nadraba nupi sing miyangna para tambibaga loinana layeng thoknaba honarasi madu natrabadi inkhalagliba nupi kayagi punsi lana chatkhiba yabagi oithokpa leire loinana afoba mama ama hidak tawge thibada phanglaroidara chingnaba pokle malemgi miyamna lamdam asigi kanglei chanura amabu ikai khumnaramba kaya adu ngasidi nupi khara asina maram oiraga isingda tawba koksing amagum uraknabagi machak ohele masi ireibak iramdam asigi mangjabani hanna lup asiga wakhan taminakraba iche ichal kharana handak nongna mahosagum fijet phigai selaga video upload tawragliba sisu laibak thiba amani haukiba chahi kharagi mamangdagi nupi singi fijeta ahongba ama lakhre aduki matik mamal leina ikai khumnaba ngakna sectionna thamliba nupigi hakchang kayat machet utuna social media da toina ulakpa maduna maram oiraga wakhal phatha hogdabadagi nupi amadi nupa macha anigi punsi awaphamda taba yai lamdam asigi athaubi kayana iramdam asigi phajakraba natki visual kaya asi yokhatnaba honarabasu makhoi khara asina aranba maikeida pukhinaba honaribasi wakhal tamina hoba mathau tare malemda khwaidagi nupi sing kai kumnaba lebak ama haragadi iramdam Manipur asini lamdam asigi nupi singna laukhiba thodang kayada atopa miyamna kinaribani haibasisu ningsingbiu hairakli Postmortem report ki matung inna lokotpam thokpa action lokatkani haina lengakna khangalagli Lamjing Maira Mahikol campus ta laikidraba angang adugi postmortem report ngasi laklagani report ki matung inna district administration lokotpam thokpa action lokatlagani haina angang taret leigedaba ka amada angang taranithoi tuman basi yamna asoiba amani haina Bisnupur gi ADM Tourism Opendrana phongdokre wafam asi kumbi kendra gi saitonda leiba Lamjing Maira Mahikol school saitonda class 6 tamleba mahiroi ama school campus ta laikidraba matung ADM na lusingba team amana school amadi boarding yengsinba lakpada phongdokibani ADM na lusingba district administration gi staff singna school adugi lairik tampham ka sing amadi boarding gi tumpham ka yengsinki boarding da lairamba angang singa wari chanaduna boarding da leiba matamda wahang kaya hangki masigi mathakta ADM asina school asigi founder da school building gi capacity yenglaga angang loksin manaba yatheng pigi tungda Laikidraba Mahiroi asigi phagak chau ikhai awang lekai da leiba yumda changduna district administration gi maikeidagi khudaki oina sel gi mating piki loinana misi asigi matangda semkiba JAC gi mioi singasu unagi Makhatana panba yabadi ayuk anganba pung mari rom tarakpada saiton ward number 2 da leiba Lamjing Maira Mahikol school gi boarding gi campus da hoba gul mohor pambi amada masagi chahi 10 rom khakta ngairiba angang nupa masa adu thori yan duna leirambani thengnakibani mahapu thengnaba mioi singna kwakta gi PHC da pukhatki adubo ayuk pung 3 minute yankai tarakpada doctor singna kannaba honabada ngamhodabadagi laikidabani
Rengpang Power Substation Thingilagani Haina JEC na Fongdokiba Wapam Singi update ta Kumja Lising Ani Taradagi MSPDCL na Rengpang amasung Manggong Khul Anigi Marakta Tawar Tara Mga Sakibagi compensation pidana ngasi phawba leiriba asi lengaki maikidagi lakliba July 19 phawbagi manungda thabak paikalaktrabadi Rengpang da leiriba 132/33 kV substation asi lamgi mapu amadi khunja singna thingjallagani haina JAC against non permanent of 15 number of post at Rengpang and M Kuno village under 132/33 kV station by MSPDCL gi Wangangloi Asin Pau Gamaina Fongdokre Manipur Press Club da Pomisinga Unaba Amada Asin Pau Gamaina Makatan Hai Kumja Lisingani Tarada None District Manung Channa Leiba Rengpang Amasung Manggong Kulen Anigi Maragda Tawatra Mga Yungki Maduda MSPDCL Amadi Matam Adugi Numba Kendragi MLA Su Oiba ex Deputy CM Gaikhangam Masana Kunja Singda Lamgi compensation asi Tawar Sarba Loraba Matung Commission Taubaga Pigani Haina Thajaba Piki Adubu Lisingani Tarada Tawar Tara Manga Saduna MSPDCL na Lisingani Tara Matoida Commission Tokre Adubu Lamgi Mapu Singda Ngasi Pauba compensation Pitoktana Lady Tawar Tara Manga Sakiba 132/33 ki substation gi line asina low uba mafam kaya low uba yahandre farm tawriba sing farm tawba yadre yumsu saba yakidre matam aduda pigiba thajaba sing adugi matung inna compensation adu pirakani haina kunja singna ngaiduna lakibani nakal amaromda power grid na singani kulumdoida Rengpang Manggong Khunogi lamda Tamenglongda puna bahaiduna 132/33 kV gi tower taruk sake Madugidi Kumja Lisingani Kunmarigi February Thada Lupa Karor Ani Rongi compensation Pitokre MSPDCL Amadi ex MLA Z Gaikhangam Yauna Kunja Singda Thajaba Piraga Kumja Lisingani Tarada Saduna Lisingani Taramatoida Commission Tokraba Asigi compensation ngasi Poba Pidana Lady Masigi Matangda JAC na Chahi Asigi June 13 Chief Secretary da address Tauraga Power Commissioner Amadi Mari Lainaba DC Singda so ultimatum ama Pisin Kibani ultimatum aduda Langangna positive response ama Piraktrabadi July Kundagi Khongjang Changsilagani Haikibani Manipur macha ama Guwahati da battery hura lambagi damak hura lamba battery singa Konna Phakhre pangamkhre police ki pauna Assam gi Dispur police station gi East Guwahati district police ki kangbuna Phakhre pangamkhibani pharba mioi adugi maming Hing Lei Wang Kone Kawi Masaki Chai Kunipal Ron Sure Manipur gi Tamenglong district tagini mahakna hura lamba battery ga Konna Phagalaba polam sing achamba wahang pawng chatabada battery sing adu lambi gi mataida khamduna thamba gari singdagi huran bani haiba khangba ngamle mahakna huran bagi thabak chathaba aduda atopa mioi sing yawi haiba khangba ngambadagi makatana hojik wahang pawng chathari Matam amagi BJP lengangna Indo Naga ceasefire Manipuri yauna malemgi mafam khuding makta chana halakpagi mayokda augiba miyamgi ihogda sangngairaba theater personality Ratan Thiamna Padma Shri award handoktuna Manipur bu kayamuk yamna nungsibage haibadu haurakliba miyamda uthoklamki wathok asiga mari lainana kumja lisingani amada July kunda mahangna India gi president ta thaba chirol amada Padma Shri award handokle haina khanganki India amasung NNCN-IM gi marakta chanaba ceasefire gi kanglonsing ngamkhai gi atingba leitana mafam pumnamakta chanahalagani haina lauthorakiba thong aduda Manipur da miyam gi akanba iho horokbagi miyam gi punsida chawna kudong chadaba mayokna halle lemjaningai oiraba Padma Shri award pu ikai khumnadaba natte adumak oinamak miyamna thengnariba awabasing asi urubada tangaipadaba khongthang ama oina Padma Shri award handokraba phirep lokibani dumoinamak theater gi lamda makhata na thabak tawduna miyamgi thawal tawkigani haina chirol aduda panki laibak thibadi theater artist Ratan Thiam rims ta masagi anaba amadagi laikidabani